Siroi Festival Paulo Bachet Paumi Sing Army na ating bapibadagi mamay leraga halankre, Governor da Memorandum Pisinkre, Hayeng Paumi Sing Sintalep to na mi pampangtukadori. Ngasidagi hauna tha sige kunmari fawba pangtukadaba, mga subas de level Siroi Lily Festival gi Paulo Bachet pa media team ama, Imphal Ukrulambi gi, Gwal Tabida Maha Regiment Kangbu na ating bapibadagi, Paumi team sing adu Siroi Lily Festival gi pau coverage tawdana Imphal da halankre tawdo adu ga mari leina Manipur Press Club ta MJO masung EGM gi oiba atuba mifam mama pangthok tuna condemn tawba yauna tawdo adu da general security personnel tingi mathakta chap chap action lokhanaba Paumi sing gi oiba rally amaga loinana Manipur governor da aiba Sirol Pisinkre hayeng Paumi sing na chintalep tuna atuba mifam pangthokadori sarkar na chap chaba positive response pirak trabadi matam kaktaba pen down track ki khongdang fawbo changchilakpa yai haidi Manipur governor Sarugya aduna pangthokadiriba Siroi Lily Festival adugi coverage tawnaba ngasi ayu DIPR na silang duna Paumi team amaga loinana ukhrogidama Manipur state transport ki bus amada khongchan ki bani adumakpo Siroi Lily Festival asi asoyangam thoktanaba Imphal Ukhru lambi nga senbagi daita lawriba Maha Regiment ki kangbuna ngasi ayu pung 8 makhairom tabada Paumi singna tongliba bus adu Gwal tabi yaurakpada khamki loinana Paumi singna tongliba bus adugi windshield mathakda Manipur State Transport haina thariba banner adu khumjillaga chatkadabani haina khangalaki maduda Paumi singi maikedagi karigidamakta SST gi banner ase khumjingadoribano haina army personnel aduda hanglabasu madugi paukum pirakide security advisor na masigi matangda serol thokpa laikre haina ulai palai tawduna laiki loinana namduna bus aduda MST haina thariba du namduna senapsil hanki gari aduda MN haina Manipur number thariba du fawba khumjina ba khangalaki Maha Regiment chathariba thawong sing aduda Paumi sing gari dagi kumtharaga halaki adubu bus aduda tongliba government ki official oiriba DIPR gi official sing adudi MST thariba banner adu khumjilaga ukhrul tamna chatkre Army na Siroi Festival gi Paulo Bachet pa Paumi sing da chathagiba thawong adugi matangda khudaki athuba mifam ama MJO masong EGM na sinduna Fresh Club ta pangthokre loinana thawdo adubu condemn tawba yauna apunbagi oiba warep amagi makhada thawdo aduda general singi mathakta chap chabe action lokhanaba Paumi singi oiba rally amaga loinana Manipur governor da Cherol ama Pisinkre Manipur governor da memorandum pisilaga tholakpada EGM ge secretary general Yumnamcha Rupachandra na haikibada Siroi Lily Festival coverage tawnabagi damakta sarkar na invite su tawba gari su makoina arrange tawba aduga Paumi singbu athingba pikiba thawong asi akan mamawngda condemn tawi asiguma thawong asida general singi mayokta chapchab action lokhatkadabani thawdo asiga mari leinana ngasidagi hauna sarkar gi oiba pausing phongba khudaktagi lekre hayeng Paumi singna sindhale tuna general body mifamama pangthokadoriba asigi mangoinana sarkar gi oiba kari response lairibagi haibadu chapchana yengchingani hairiba matam asi fawgi manungda sarkar gi maikeidagi positive response piraktaba tarabadi demand sing asi fangriba fawba matang kaktaba pen down track ki khongjang sangsinaba firep lawrakpa yai haina sarkar da section warol thamkhre amaromdana bus da MST thariba du muthalaga Siroi Lily Festival ge coverage tawba changliba government media oiriba DIPR gi official singna tongliba bus adu lambi da Kuki singna Nung Thomjinlkkhre akaya toy thokre haidi thawdo adu da army gi maikidagi su madubu control tawnaba khongdang changchiliba Kuki volunteer sing adu nomai round kaya kaptuna tankhainaba honaki haidi illegal immigrant ki matangda MICA gi directive arambai tengol na support tawi Bharat Sarkar gi Ministry of Home Affairs na handakta laibak asigi state sing amasong union territories sing da Bangladesh amasong Myanmar dagi lakiba illegal immigrant sing detect tawba identify tawba amasong illegal immigrant oina khalaba miyoi sing adu maramda halan kinabagi sakti pirakpa du arambai tengol na support tawi haidi arambai tengol gi sirol amana haidibana Ministry of Home Affairs ki maikidagi numit kuntrani gi manungda illegal immigrant singnaba sing adu verify tawnaba khangan kiba du lebak asigi security amasong Manipur gi future ase safeguard tawnaba yamna maru oiba khongthang amani arambai tengol gi maikidagi hanasu Manipur governor da state asida NRC chana hanaba memorandum pisinduna taksinba laikhrabani Bangladesh amasong Myanmar dagi ain kaina sangchilaklaga leibak asida leisinba haibasi isam chamba administrative challenge amanate masina aikoi gi society asida khudong thiba kaya mayok na halakani haidi
Indian Army gi thawong Cocomi na condemn tawragli Khwairaman Kaitel family imasing irang hawkre. Ngasi Imphal Ukhru lambi gi Gwaldabi area da Sri Lily Festival gi Paulo chetpa paumi team amada Indian Army gi Maha Regiment chathariki ba thawong adu Cocomi na akan mamong na condemn tawri hairi. Cocomi gi zero achina makata na hairibana ngasi gi laibaktiba thawdog adu official government ki program ama chatpada thokibani adubu Manipur governor Yaona atai official thingi maiki dagi mangdawna na Ukhrul da hojik chathariba Sri Lily Festival asi santi waina amasung asoingam yaudana chatok chachin tawba yagani haibagi thajaba pigiba sing adu makhoi gi leiriba security sing aduna ngangna chatre maram aduna thokiba thawdok adugi matangda sarkar gi maike dagi chapchaba maram adu miyam da khangan gadabani mari leinaba officer sing amasung unit sing na hiramase gi matangda tinthaba tawdana chapchaba thabak paikhat gadabani haukiba sahi ani rongi matam asida central force sing na state asigi miyam da misang mikhai naibaga amasung chamam naba role kaya lauduna lagli maram aduna government of India gi maiki dagi state asida deploy tawriba non local security forcing asigi policy asi review tawgadabani Cocomi gi maiki dagi working journalist community maruina MJU gi thabak thawram singda condition amata yaudana support tawi loinana leiriba phibam asigi matangda laurakpa warip singda chapchana sagotkani hairi tangkhul isilinaw singna su thawdok asigi matangda laugh natraga mistake ama oina icham chamna lauridabani thawdok asigi matangda Cocomi na khaktumina leisinma tawroi hairi amaromda Maha Regiment ki kangbu amana fresh ki kangbu amada chathakiba thawong adu yaningdaba phongdoktuna Khwairaman Kaitel family bi ima ibelting na irang hawkre thawdok adu da general singi mathakda chapchaba action logodabani haina dabi tawkre anti national oiba thawong chathariba Maha Regiment ki mathakta inquiry committee semduna thijingadabani haina Major Thongnawdomna phongdokre anti national oiba thawong chathariba Maha Regiment ki mathakta inquiry committee semduna athubada thijingadabani haina RBIA Achawale State Unit ki President Mahesor Thongnawdomna haikre ngasi Kaisampata leiba RBIA gi office da paumi singa unaba matamda Mahesor Thongnawdomna wafamasi phongdokladuna makhatana haikibada ngasi dagi hoduna state lenga ki tourism department sinduna Ukhrul da pangthokadaba manga suba Sri Lily Festival hawdopagi thawram coverage toba chatpa DIPR gi staff singa masong tongan ma media firm tingi paumi sing yawba gari amabu Imphal Ukhrul lambi gi Gwaltabi hari mamam aduda duty tawduna leiramba Maha Regiment ki kangbu amana khamduna detain tawduna thamba makoina tongliba Manipur State Transport ki bus aduda Manipur haina thariba wahai adu muthatlu haiba khaknatana number plate MN thariba dusu muthatrabadi chatpa yaroi hairakiba wahai adu anti national oiba wahai ni isagi iramdamda chatpa matamda Center lenga ki saruk ama oina military force na kari marangi state asigi manungda state asigi maming sidinaba yaribano thawdok adu Manipur thugaiba pamliba miyoi singna punduna makoi mastel lautuna duna chathaba thawongla haibadu higher committee na inquiry committee ama famduna athuba matamda thidinbiu maduna trabadi political party ki khenaba thandana Manipuri ama oina Maha Regiment chatharakiba thawong sing asida hawjik leiriba government ase makhadana thajaningai oire haiba wafamchu phongdoragli BJP na akan mamong da condemn tawkre ngasi ayung Maha Regiment ki kangbu amana Ukhrul Sri Lily Festival gi Paulo chetpa paumi gi team ama tongba SSC gi bus Manipur haina thariba du lokthok trabadi chatpa yaro haina athingba pikhiba thawong adu mathong hoktaba thawong ne haina BJP Manipur Pradesh ki maike dagi akan mamong da condemn tawkre ngasi nityai pa chuthek ta pangthokiba paumi singa unaba amada BJP ki General Secretary P Premananda mitai na haikibada Manipur Tourism Department senduna ngasidagi hauna pangthokliba Sri Lily Festival asi lamdamasagi yamna maruiba festival ni festival asigi Paulo chetpa paumi singna tongba gari ama Gwaltabi da Maha Regiment ki kangbu amana khamduna thamlaga gari da Manipur haina tharibadu muthalaga chatluna trabadi chatpa yaro haina athingba pikhiba thawong adu BJP Manipur Pradesh na akanba mongda condemn tawi Miyam da pau Yaona na ba mathau pangthokba chaliba paumi singda Maha Regiment na chathagiba thawong adu mathong hoktaba thawong ni haina lawi thawdo asigi matangda party na tumina leithokloi ngasi hayeng asida Manipuri governor ga unaduna hiram asida midyeng changchenaba takshingani ngasi Indian Army na chathagiba thawong adu Manipur miyangi yamna sentiment chokba thabak amani hairi Myanmar military na drone bombing tawbada PDF ki leader ama Yaona makoi dara laikidre hairi mafam na Injau village Langlon Township Dawai district tane hairi Burma rom da gichin kuki jo singbu fadana Takthokkhre hairi
Royal Motors Manipur gi party sing asoy angam yauduna ukrul yausankre. Sri Lily Festival saruk yabagi kanamtana apan ba ayet apan laitana yausankre. Ukrul gi Sri Lily Festival mafamda apun bana pangal ne. Royal Motor Manipur na yaifare. Kanglay pag ima Manipur na yaifare.